COVID-19 nabagi chang hengalakpana chakcha hijanaba amadi numidangi matamda isai nongmai gi thauram sing lepiyo haina Chief Minister Nongthongbam Birena miyamda appeal tawrakli amasung nongmada coronavirus positive oibagi chang khwaidagi wangba laibak India na oire haukiba pung kunmari da noba case lagani lising taraga tare chahum yankai hindoi hengalakki bagaloinena miyoi lising amaga chama marfunga laikidre Mayam Bukurimzari adom nengbir bas impact news ni ay gauri haubom na haujik pungja si faubagi maru oiba pausing mayam da pizari Mapan lamdagi lakpa miyoi sing COVID-19 test tawbugi certificate yaudravadi status sida changlak pathing naba laingak na firep laure haina Chief Minister Nongthongbam Birena lauthokre Wafam asi Imphal International Airport ta nauna saba electrical and mechanical workshop building maikhum hangdokpagi thauramda phongdokhibani Thauram aduda thoiba mithunglen gi warol piraduna CM na COVID-19 laichat nabagi chang hengalakpana numidangi matamda isai nongmai amadi chakcha haijanabagi thabak thauram sing lepiyo haina mahakna appeal tawki Nakalamaromda Imphal Airport asi International Airport ki thakta lauthokrabasu ngasi fauba mapung fana mathau tawba ngamdaba laibak thibani Airport asi semgat nabagi damag lupa crore chatruk chatret ki tender loikhre tender asi athuba matamda Paikhat lagani haina lairurabani adubu tapthaduna laikre athuba matamda mapung faba International Airport amagi thakta semgat naba mari lainaba singna taksilagani haina phongdokhi loina na chawkhat thorang paikhat pada thodang loriba status agency singna thabak ama paikhat tringaida kupna yengsinduna asoi angam yaudana ba kupna yengsinsi haina mahakna phongdokhi Ngasigi thauram aduda thanga MLA TH Rovindro Khurai MLA L Susindro Amadi Airports Authority of India NER gi Regional Executive Director SH M Suresu Sarugyaki International ki porting international ki level da national level da tender tawraga tender ke tawraga madudai magi mogi performance adu mogi eligibility criteria mayamdu yengaga khanbadi oiramani agency singse adu orabasu ina at least ekogi ground situation jiga chanaba Manipur ki atmosphere environment da what to ngambami mathau tai khitang thuna speed up tawrkanda internationally fully function oibe yana na basu yama dream tawrga lakoni adugo khitang kaptha gare madu bi nomai tawba phongdok sari adu yani ga atu matamda ainga simal director da contact tawne adu ministry tawrkana kari thuna hoya ba hai Nakalamaromda Jenims Hospital manakta bus ama maning handok na bahot na bada chontaduna layramba electric wire da thenglubadagi bus adugi handyman may na chingduna laikhidraba miyoy adudi Bisnupur district ki Moirang police station gi manung chan na layba phobak chawdagi oinam sanathoi chahi kuntrani hairi hairiba thaudoga singa si ayuk pung nipan makhailom taba matamda Jenims Hospital gi gate tagi ayang pali road meter chamarom chatlaga layba soibam laikai gi saruk amada thokibani thaudoga adugi pau hek phangbaga electricity department ki miyoi sing laktuna wire adu kaktat ki hairi panba yabadi hairi ba mafam asida mamangda miyoi amasu maina chingbagi thaudok laikre hairi thaudok thokpham nagi phangba pau gi matung in hairi ba mafam adu da bus adu parking taunana ba maning handok pada chonthaduna leiba wire adu thengkibani wire thengle khangbadagi handyman aduna bus ta khatnaba hotnabada bus ki body pairubadagi maina chingki handyman adugi makhong amadi leibaka soknariba mafam adusu mai hauna chaki hairi khudakta Jenims Hospital da pukhatlaba matung laikanaba ngamdana laikhidabani hairi Makoina section da na chingamabani ai isasigi imausigi mahak mama mapa amdasu leitre aina yoksabani ado yoibasigi mahaki thaba ama happy dragadi ay asiba silobang amoy mahak masa masusi kanana thakadobano mudu sarkar na khai yengbiyo masigi asoya pasu sidi electricity department ni marani akoi tumina sum doktor angang jam angang ni magi apikpa macha ahum le hori mai ni pizem angang ni hoji moi kai dogdori nupa sina pusalaga sabani hoji kai dogdori heba ado electricity surong mapam da sumaina kondara gale besi bu kari gida makta gamen electricity department check taw da bano adu kachin ko yasu nate adu ngasina han basu nate ko yasi ba sang ko lawroi adu ga ko electricity department da ko case taw gani Electricity Department Manipur MSPDCL amadi MSPCL gi employees singna 7 pay revision pinaba demand tawduna wakat mi fam khrei Kaisampata leiba MSPCL gi office cha chathakhiba wakat mi fam aduda sarugya khiba
Manipur Electricity Employees Union ki President R.K. Sivachandra na haikibada EDM, MSPDCL amadi MSPCL ki employees singna 7 pay revision pibinaba laingakta kayarak haizaduna lakpani adubo ngasi fawba laingak na tabidana lady laingak ki thawong asi essential service oina ahing nungthil naidana thabak tawriba employees sing asi masak khangbidabani madugi mathakta employees singi thagi fangpham thokpa tolop ngasi fawba matam chana pibidri tha ahum leiraga tolop pibana maram oiraga employees singda chauna khudongcha da bathengnari athuba matamda 7 pay pidrabadi employees singna mai muthatpagi khongjang fawba changsilagani loinana police kumna EDM MSPDCL amadi MSPCL gi employees singda tha taraga humdoi gi tolop pibinaba lainga ki pukning chingsilakli अखोई एसेंशियल सर्विस की मनुंग द नंबर 1 टॉप लेबर इलेक्ट्रिसिटी की एम्प्लॉयी सिंह से हौजी फोक्ता लेहिबसे डिप्राइव तौबु दुमाइना अखोइना फील तौवे हाइजबता होम डिपार्टमेंट जेल लेरिबा मयाम सिंह सिदा था तराहुम दोगी तोलो पीरी अखोई गिदी मसिजु फंगदे फर्दर एजुकेशन से हंजन हंजन हाइबदा ताबिरक्ता तारगदी मयाम सिंह से हौजिक लाइबा मई मुटखिबसु याय मतम खरा यानाद्रि बोक्ते मसि थोय सुम हाइनिंगा लेते प्रीपेड की पोर्ट लेपखिबा याय मसि एजुकेशन की पार्ट अमा सुम ओइरकनी हाइब तारे मसिने इफेक्ट एम साउंड तौनी ओनली देन मैम खनर कनी एसेंशियल सर्विस से इलेक्ट्रिसिटी से क्या थी इंपोर्टेंट हो गया से मैम खनर कनी है तौवी यल हौंगैदगी लेरक्लबा अखोइगी लोल इयेक चटनबी नाद अमदी लाइनिंग चिंगबा कया असि मिराइरुबदगी अपुनबगी सक्तम सागतपा ngamdabagi mami tarakibani haina Rajya Sabha gi MP su oiriba Manipur gi ningthau sana jawbana fongdok laduna lamdam asigi leijariba chatnabi naad amadi lining sing yaukhatnaba pauzal pikre wafam masing asi ahanba Manipur Rifles Complex ki manung channa leiriba haing khongbal upong yumfam haina khangnaba sana mahilai shangda Manipur gi sumang lila gi masak naiba lila roi ama oiriba miyamna oja dolhan amadi mantri dolan sana haina khangnariba saugrakpam Hemanta amadi Henry Saba haina khangnariba yumnam Nilachandra anibu sana mahilai ningchatnaba laiming lawbagi thauramda ningthau leisemba sana jawbana fongdokibani sana mahi temple board na sinduna pangthokpa thauram aduda ningthau sana jawban hai isagi chatnabi nat lol iek amadi lining lichet sing khatlaba matamda malem gi miyamna ikai khumnagani loinena lamdam asibu masak takpa ngamgani haikhi isagi oiba potsak sing aikoi ga sagonaraga chatludabana isagi pokna fam lamdam asida yamna tona hingnaba machak ama oihalle hainasu mahakna makha takhi Manipur ka biya mo laingne ba ka mo mayam se amaga kata ba ya mo sina na laingne na jami ko sa na biya ka hunde da me lauje ri sa ti ko ado di lauje ko di kaya ya ko di sa ni ko se ma amage ai ko shi kamai to ko shi apun bagi pagal ama sarkari ko shi e na pagal kal ba dum ba ye sarai kai sa ko shi sing tam dare ne ko ne na mo se ai ko kamai to le to kan ni hai ba wa si atam sang na khana la la ka wa mo yo theater ko ko sa china ai je ta se ma ai ta ni khil la ka da naram da da han lo naram dam gi lei ba lighting la so ji ga lo naram dam gi phajo me ap masak khamo adu ta gi nang ja to pa na sa kama naram dam da sana ba na za ti sana ba sa kama thol ka ni adu khata da prithvi je da maitai ye ba jati se manipuri ba jati se sat ta ko no dani hai bi wa khalo amaga lena na ai se maitai gi lighting la so so da mai le se ye maitai ina kanna da ba na ge hai wa khalo bo lena na ai na si pi si lo je Sani, I just thought Sagi, Sala, Lady, could be a role, Lady, Masibu, Hena, and I think Sopper would Hena, Hana, Sopper sending them so much, and you would be there's a kind of losing the knee and you walk and see. Thawbal District Police ki kangbu amana ngarang nungthil pung marirom taba matamda wangbal khongnang makhongda achat awok sing check tawbada mioi mari heroin number 4 powder ga kona na faide faraba mioi sing adudi Tengnopal District ki More Ward number 1 Palunveng degi Thangkhulen Vaidye Jahi Kunganipan Apokpa Haukhotang Amadi Ngulkho Hau Haukip Jahi Kungamapan Apokpa Lethang Haukip Kangpopit District ki Modbung dagi Paumilen Haukip Jahi Kuntragataruk Apokpa Otkhomang Haukip Amadi Tongthang Kip Gen Jahi Nifuganipan Apokpa Lethang Kip Getni
Makhoi mari tongan ba gari ani da lakhibani makhoi dagi fagatlaba gari ani aduna angauba machugi ecovan registration number na MN06LA 8959 amadi silver machugi alto car registration number na MN01AG 4755 ni hairiba gari ani asida heroin number 4 powder gi chingnabani pot adu tongan ba soap case kuntra da hap laga punna ba hotnarambani hairi faraba mioi sing amadi makhoi dagi fagalakhiba gari amadi polam sing adu Thoubal police station da sinakre hairi Laibag asigi oina khwaidagi hena changwang na battery puthok le backside company na puthok pa lithium battery gi excite neo plus haina mingthon ba e-rickshaw amasung green number plate oiba koma ki se haina mingthon ba e-vehicle brand launch tawkre launch tawbagi thauram adu Radiant Group of Companies na sinduna airport road ki Imphal College opposite da Sangai Purok Ningthem kol da leiba Radiant e-ride ki showroom da pangthokhibani thauram adu da Imphal West ki DTO Thiam Dinachandra amasung Radiant Group of Companies ki MD Nepram Romeo na maru oiba miosing oina sarugya ki showroom asida e-rickshaw excite neo plus na road price da lupa lakh ama lising marfutara mapan chani yankhaida aduga e-vehicle koma ki se asina road price da lakh ama lising tara chamnga humfutara ni thoida miyam da fanghangadawri masigi portion economy whereba masigi fuel sin abagi diesel petrol sin abagi mamandagi andaraka maruena sound pollution under baidare anu wa apni modern civilization jigi anu kudone na ai tumjage excite neo si koi excite company gi battery ni hai tare sai om gi warranty pi hai tare sai om sida ko sindok sinjin ya bagi hai tare prajada koina pining iba poti maman sin hai tare lak ani yu da wa maman ne hai tare koi gi diesel petrol sinari we sin now sin sida pollution control tawriba noise pollution kari kari mayam sida koi sarkar gi initiative lawri sida mateng pangboina excite neo gi si bank gi kuthang da natraga koi gi case oina orasu natraga koi gi aun koi gi sagi finance company degi backup tawraga sigi pot sing sina view haibasi matang swai sida break amalauja ge break ki matung da malem amadi India gi leiriba COVID-19 case cap deramadi Manipur amasung malem gi tongan ba ipau sing puduna lakjage impact news bu mireng taduna review Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels. Admission open. 6 months course in food preparation and culinary arts. 100% job placement assistance. 6 months internship program at Classic Group of Hotels. Free uniform and study materials. Eligibility: 10th pass and 18 to 27 years of age. Free counseling session starting from Monday to Saturday from 9:30 a.m. to 4:30 p.m. For more details, please contact Classic Hospitality Training Institute, 3rd floor Hotel Imphal by the Classic Nord EOC Imphal. Phone number 6909358685. Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Leika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzai. Upon Basembam ki 10% amok down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited, a sister company of Panthoibi Housing Finance Company Limited, Torambam lekai. Mayamo muka hanna taram nok cheri bulletin asigi makhata ba paung mayam da pizeri. Laibag asida coronavirus positive oibagi chang nong manong magi hangalakli haukiba pung kudmarida anoba case lag ani lising taraga taret chahum yankai humdoi hangalakhiba loinana mioi lising amaga chama barfu manga laikhidre Laibag asigi oina coronavirus ke apunba confirm case crore amaga lak nifugani thoi lising marfutara mathoi henkre laikhidaba masing na punna mioi lak amaga lising humfutara mari chahum nipan sukre Mioi crore amaga lakun ga mga lising ni futaret henbana layang badagi fagalaktuna discharge tawkhibaga loinana recovery rate cha da marfutaret dasmik nipan sinoda hantarakle active case na laktara ga mga lising humfuma panchatret ni fuhumdoi de hengalakle
Nakalammaromda haukiba pung kunmari asida laibaga sigi oina punna mioi lakh kunga taret lising kuntra chahum yankai mapanda COVID vaccine kapkibaga loina na laibaga sigi oina ngasi faubada COVID vaccine kapkiba mi gi masing punna mioi crore taraga mathoi lakh humfutara nithoi lising kunga humdoi chamnga mapanda chathakre hairi Nakalammaromda malim gi oina coronavirus ke apunba confirm case crore taraga humdoi lakh marfutara taret lising kunga humdoi henkre mioi lakh kuntra hen bana laikidre Lying badagi fagalaki bami ki masing da crore taraga mathoi lakh marfutare lising humfutara mari henkre malim gi laibak singi manung da USA na coronavirus ke apunba case crore ahum lakh kun gani thoi lising kun ga mari henduna virus asina khwaidagi sokhalaba laibak oidi India na ni shuba amadi Brazil na apunba case crore amaga lakh kuntra ga tare lising yang khaini pan henduna ahum shuba da laidi Virus asigi haurak from moiriba China malem gi oina piriba data asigi matung inna active case chani marfutara mapan ga loina na marfutara mari subada laidi Awang nongpok lamdam da su COVID-19 nabagi chang tapna hengalakpagi mami tari Assam na coronavirus ke apunba case lag ani lising kun gani thoi chahum humfutare yauduna lamdam masung gi oina laina asina khwaidagi sokhalaba state oidi active case na lising mari chamapan humfu laidi Tripura gi oina apunba case lising kuntra ga humdoi chani pan humfutara manga yaukre active case na chahum kuntra taruk laidi Arunachal Pradesh ta coronavirus ke apunba case lising taraga taruk chamapan kun yaukre active case na humfutaruk laidi Meghalaya da COVID-19 na naraba mi gi lising taraga mari chamnga marfunito yaukre active case cha chamri yang khaitare laidi Nagaland state ke oina apunba case lising taraga ni thoi chamri marfunito yaukre active case na chama kun gani thoi laidi Sikkim state ta COVID-19 na halaba mi gi masing lising taruk chamri marfutara tare yaukre active case na chani kun ga mapan laidi Mizoram da case lising mari ga chatre ni futare laidi active case na chani yang khai ni pan laidi Anauba amadi ahongba laibak ama oinaba hotnabada Northeast na achauba thaudang kaya ama lauri haina Minister for Development of Northeastern Region Dr. Jitendra Singh na hairi wafam masi Sustainable Livelihood Investing in Women for a New India ki thauramda phongdokibani Dr. Jitendra na makha taradun hai mafam masida women entrepreneurship ki tradition ina khunbata natana tongan ba thabak thauram sing dasu women self help group singna makok thongna mayokna na chatli Awang nongpok state sing asida tongan ba vibrant women group kaya lai makhoi economic empowerment amadi livelihood ta chauna mateng piri India Meteorological Department na June dagi na September tha fawbada chada humfutara mangarong gi changda chubanong asi chatliba chahi asigi oina changchat amada churaba yai haina thazari haikre Ministry of Earth Science Secretary M Rajivan na long period average rainfall asi error margin dagi plus amadi minus chada manga laiduna chada marfutara nipan gi changda chugada bani haidi Taraga Mari Suba Indian Premier League Professional 2020 Cricket League Tarit Suba match ta Rajasthan Royals mai pakre tha asigi mapandagi chatharakhiba league asigi ngarang sanakhiba match aduda Rajasthan Royals na Delhi Capitals bu wicket ahum damai thiba pikibani Mumbai gi Wankhede Stadium da sanakhiba match aduda hana batting tawkhiba Delhi Capitals na apiba over kunda wicket nipan turaga run chamani futare lauduna pandam thamkhibani Madugi paukhumda Rajasthan Royals na over taraga mapan ga ball mari da wicket tare turaga run chama yang khai lauduna wicket ahumda Delhi Capitals bu wicket ahumda mai thiba pikibani league asigi ngasi sanagada bani pansuba match ta Punjab Kings amadi Chennai Super Kings anina nubidang pung taret makhai taba matamda Mumbai gi Wankhede Stadium da lamba taunagani Aroibada bulletin sasigi headlines samuk me hamda thamjari COVID-19 nabagi chang hengatlakpana chakcha haijanaba amadi numidangi matamda isai nongmai gi thauram sing lepiyo haina Chief Minister N Biren na miyamda appeal tawrakli Amasung nong mada coronavirus positive oibagi chang khwaidagi wangba laibak India na oire haukiba pungkun marida anoba case lag ani lising taraga tare chahum yang khai hundoi hengalakhiba galoina na miyoi lising amaga chama marfu manga